Police the thangna thilakibadu hana pharurabani. Porampat Police na kuan ba Impal East District ki Khetrigao yung khaibam lairakta drug phana ba satluba police officer ama thangna thilakiba miyoi du hana drug ki case ta pharuraba miyoi ni hari. Haukiba nuwaiju numiki yasang ba matung pung tarerum tabar Impal East District ki cyber unit ki OC weba Inspector Muhammad Razid na lusing commando personnel sing yawba kangbu na yung khaibam nazakat say kuntraga mga apokpa Muhammad Riyakat Allies ibo them kauba drug lalon bani haba miyu emagi mayum da thi humbi ki thabak sing sa thaba sangsing ki bani adum aina nazakat ki mayum na leramba miyu sing na irang sagalak pagal loina irang sagat pa marakta miyu emada Inspector Rajib ki oi thangba pambom na thang na thilaki bani Impal East District ki eher ma personal sing sang nazakat pu ngarang mak fukat pagam ki Pagwe lekun sing hai drug ka mari lainana Porampat Police na lokat pa case samaga mari lainana hana sut nazakat hairi ba miyu si pharu rabani hari panmaya badi nahangi thawdok thokiba mafam aduwai da police na drug phana ba sangsilubuda miyamna irang sagalaktuna phana ba tanari ba miyu sing nan thon ki ba madi police ki gari da landa dun ama da thon ki ba gi thawdok sing su laikhrabani Hongbai thawdok da tangkul CSO sing na matam thakhre GPRN enquiry commission CM laga thigat pa khre Mars Kungani Pana Kamjong District ki manung sanba Hongbai Kunda Eastern Flank Naga Army personal mari hat khipagi thawdok to sienaba miyo ani edu athubodo puthorакnaba pung taragani thugi matam takre miyo sing adu puthoktriba phaw asi baksang sing lawru hedi thawdo adu Government of the People's Republic of Nagaland GPRA na miyo taruk na saba inquiry commission ma semlaga thigana ba sinakre Hongbai Kunda miyo mari hat khibagi thawdo adu gi matung tarakpata thawdo adu da mapung oina sinari ba miyo ani mari lenaba singna miya mangna puthoknaba tangkhul CSO singna demand tawraduna pung taragani thogi matam takre tangkul naga long tangkul naga awunga long tangkul sanaw long tangkul katam naw long tangkul mayer naga long na punna thokpa statement amada Hongbai khul thokiba thawdo adu sienari ba miyo ani adu puthokna ba demand tawri Memorandum madura tangkul CSO singna ngarang nungthil pung ani dagi paraga pung taragani thogi manungda sienari ba miyo ani adu tangkul naga longi office ta puthorакadabani madu karigumba puthokta tarabdi thawdo adugi mayukta akanma miyamgi khongjang lakani haina seksin wa thamkhre bakhogi demand adu fangdri ba phaw laikhidrabigi imung manungna asibak sang singlaudana ba phirep hongdana lairi hari amaramna thawdo adugi matangna mari leinaba singna sengtoraktabigi mayukta ngarang urkhul district headquarter tangkhul naga mass movement shutdown khongjang sangsingkhri total shutdown aduda analeng amasung atai essential service amasung board exam sing di konsin ki hari mara asida Mars Kungani Pana Kamjong District ki Hongbai Khuna thokiba thawdo aduda thigana ba GPRA na mioi taruna saba inquiry committee ma semkhri committee adu Salem yang gangmai na team leader oibaga loinana khamba maram ki hoi su brigadier akho nagi amasum kilonsar bungnau yung sayai na member sing ori amasum George Golmai na inquiry committee edugi member secretary oina hapkhri thawdo adura laikhidraba amasum hingauri besingda asum well fongana na amasum asumba langla langjin puthokpada mating oina begi tam inquiry commission asina haijabada mari lena ba authority singna amasum yoi singna mating pangbina ba GPRN gi chairman Q tukuna khuyek pidna thokiba order adura pali committee asina masigi fine suggestions sing amasum report sing April taragi mamana pikhalang na bakhangali hari amaram the United Naga Council ansam Naga Women's Union amasum Manipur Naga Youth Organization yauna Naga singi lup kayana Hongbai de thokiba thawdo adu yaning da phungdokhi United Naga Council UNC na thawdo adu akan mamong na yaning da phungdokpaga loinana GPRN gi maikei gi thawdo adu gi matangda marik sumna phungdokpaga loinana thawdo adu sinari ba miyoi gi mathakta akan be action lokona ba demand tawri mari lainaba singna thawdo aduga mari lainana kupna thigatpaga loinana sengdok pirakna ba masum laikhidraba singi maphamda asum well fongana na ba thabak lakona ba taksidakli masiga loinana UNC na praja section singna ing singna masum nungsi sana lemina ba appeal tawbaga loinana hingsa thadokna ba masum amaga mating pangna na ba appeal takhi amaromda all Naga Student Association Manipur na su thawdo do akan mamong na yaning da ba phungtokli Naga society gi lusing ba sing civil body sing youth organization sing amasum mari laina ba puna magna khang bukan baga loinana
khuthanba khana sainabagi lambi thadoknaba appeal tawri loinana miyam punamakna ingta pahanjinnanaba amasum aikhoi masilgi marakta thajanaba hegat hananaba hotnamina saiki Naga Women's Union su laikidraba miyoi mari edugi maphamda ikai khumnabu utpaga loinana thawdo aduna mama amasum masal lising kaya awabagi ipakta langsilli haina phongdokri thawdo adugi matangda asubu wel phangbinaba amasung Naga isil ipasingna amagamagi marakta hingsa thadoknaba appeal tawki Manipur Naga Youth Organization singna thawdo adubu yaningdaba phongdokpaga loinana Naga isil inaw singna muknaba punamag wari sanaduna amagamagi ikai khumnana ingna singna laiminanaba appeal tawri कार मई साकपद मियोय अहुम सिरी मध्य प्रदेश की बलगार डिस्ट्रिक्ट कार अमा कोम अमदा तासिलब मतुंग मई चालकपदगी अंगा अमा यावना मियोय अहुम सिखरे हाइना अमसुम अतोप अनीना सोकले हाइना पुलिस न फोंदोखरि पुलिस ऑफिसर अमरा फोंदोपगी मतुंग न थाउदोदु नहन नुमिदांग बाइहार पुलिस स्टेशन की मनुंग सिना लैबा केलवारी स्क्वार मनाक तुकिबनि मागनाखि लंबीदगी हाइदोखरगा कोम अमदा तासिलब मतुंग कार अदु खंगौदुना मई चालकखिबगा लोइनना कार अदुदा तोंगलखिबा मियोय अहुम सिखि अमसुम अतोप अनीना सोखि लैखिद्रबसिंग अदुगी मनुंगदा सही मरी खक्त ngairiba nupa masa ama yauri haina phongdokladuna mahnaichi asokpasingdu hospital amada pokatkri laikidraba miyoi singadugi maming nagarsi kelkar sei humfuga manga sabita sei kuntragni thu amasum abi sei mari kawi haina official singduna su phongdorakli Chief Secretary na IDP sing mayum da hanjin hananaba hotnagani haiduna thakiba March kuntraga mathoi nga silori lainga ki Chief Secretary Dr. PK Goyal na hokiba January kungani pan English ngani kunga tarukta masamana khuyik pi duna thulakiba sirolamada lainga ki maikai digi imung lising tara henbegi IDP lising nifu henba singbu hayeng na aroiba haibadinga sina numit oiraba March kuntraga mathoi English ngani ga kunga taruki manungda masagi mayum sing da hanjin hananaba pandam thamli haiba wapum phongdokraba tabakta mapung pan ontok pangamdringai sairakta sajiwa amadi sawombungi relief camps ng sangjapam lawrakliba Imphal East ki ikaw khulgi IDP singi imung yangkhai romda lengana yum sana bigitama ahanba fees ki oina pirakhiba lupa lising nifuga mangayawna apunma lupa lak kunga mari gi senpam ngarang somungi junior BDO gi manakta laktuna handokre haina supaw mun makatari khongthang asil lengana mayum meke leijadraba IDP singi damak PMAY ZFY housing scheme gi makhada IDP singi yum sanaba lupa lak 1.30 amasum lainga ki home department gi mekedigi lupa lak 1.70 puna lupa lak 3 gi senpam pi ba horakbabu yaning da ba phungdok laduna yamlaba IDP sing sombungi BDO office ta laklaga makoi da pirak ba horakli ba lupa lak kun gi mari gi senpam handok khiban hanisu pawmun makhatana phungdokli Koki singna tampak phawdrabasu yaba anauba lambi sing siamnaba nemsa kipgena taksingkhri English sing ani ga kun go humdagi me humdagi tholakhiba maite amasu koki ani gi irang sigi khudong jabala koki gi civil society organization kharana state ki rural development and panchayati raj pairibi deputy chief minister nemsa kipgena amasum cycle AC gi MLA kemnio hawkipta tampak lamda phawraga satrabasu yanaba koki singna taba khul sing amaga maga samnahnanaba PMGSY Pradhan Mantri Gram Sarak Yojana gi makhada anauba lambi sing sembinaba taksingkhri Press ta phangba document sing adugi matungina di PMGSY gi makhada anauba lambi sing sembinaba koki NP cycle gam kayamas koki NP bongpi block na deputy chief minister nemsa kipgen aiba sirol sing pisindra taksingkhibani